ꯑꯩꯅ ꯀꯥꯂꯦꯟꯁꯤꯗ ꯍꯤꯇꯔ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯃꯦꯝ ꯀꯨꯆꯨ ꯂꯣꯛꯇꯣꯔꯤꯕ ꯍꯤꯇꯔ ꯊꯥꯖꯤꯜꯂꯒꯅꯦ ꯀꯨꯆꯨ ꯂꯣꯛꯇꯣꯔꯤꯕ ꯃꯊꯪꯒꯤ ꯔꯤꯜꯁꯇꯗꯤ ꯍꯦꯟꯅ ꯚꯥꯏꯔꯦꯜ ꯆꯠꯇꯕ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯕꯗ ꯊꯤꯕ ꯂꯥꯛꯄ ꯈꯪꯗꯦꯕ ꯃꯗꯨꯒꯤ ꯃꯤꯅꯥꯏꯗꯣ ꯈꯔ ꯍꯣꯔꯦꯟ ꯊꯣꯛꯑꯦꯕ ꯍꯥꯏꯅ ꯃꯅꯤꯡ ꯃꯌꯥ ꯊꯤꯔꯦ ꯂꯣꯏꯅ ꯁꯨꯔꯦ ꯂꯩꯇꯦ ꯐꯤꯁꯤ ꯃꯔꯣꯟ ꯁꯨꯔꯝꯃꯣꯏꯕꯨ ꯉꯁꯤ ꯊꯕꯛ ꯆꯠꯊꯣꯛꯑꯝꯁꯨ ꯅꯨꯡꯉꯥꯏꯅꯦꯅ ꯃꯥ ꯑꯗꯨ ꯃꯦꯝ ꯁꯥꯏ ꯌꯨꯝ ꯌꯧꯔꯃꯤꯅ ꯐꯤ ꯏꯟꯗꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯕꯥꯕꯨꯅ ꯎꯔꯒ ꯍꯦ ꯏꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ 70% ꯍꯦꯟꯅ ꯄꯨꯊꯣꯛꯑꯒꯅꯦ ꯑꯩꯅ ꯌꯨꯝꯁꯦ ꯁꯥꯔꯤꯕꯅꯤꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯂꯥꯎ ꯃꯥꯅꯤ ꯍꯣꯏ ꯃꯦꯝ ꯁꯥꯏ ꯔꯤꯜꯁ ꯑꯃ ꯅꯝꯍꯟꯗꯣꯏꯅꯤ ꯉꯁꯤꯁꯨ ꯍꯣꯏ ꯃꯦꯝ ꯁꯥꯏ ꯌꯥꯅꯤ ꯃꯦꯝ ꯁꯥꯏ ꯇꯧꯖꯒꯦ ꯃꯦꯝ ꯁꯥꯏ ꯑꯩꯅ ꯄꯨꯊꯣꯛꯏꯅꯤ ꯂꯥꯎ ꯂꯥꯎ ꯀꯥꯏ ꯆꯠꯂꯨꯕ ꯃꯦꯝ ꯁꯥꯏꯕꯀꯤ ꯄꯣꯠ ꯂꯩꯕ ꯆꯠꯆꯔꯨꯅꯦ ꯕꯥꯕꯨ ꯅꯪ ꯑꯩꯅ ꯐꯤ ꯁꯨꯔꯝꯃꯣꯏꯒ ꯅꯪ ꯄꯤꯄꯣꯠ ꯂꯩꯕꯗꯤ ꯀꯔꯤ ꯑꯩ ꯁꯨꯖꯔꯝꯃꯃꯤ ꯕꯥꯕꯨ ꯀꯔꯤ ꯅꯨꯡꯁꯥ ꯀꯥꯂꯦꯟ ꯁꯥꯒꯥꯗ ꯍꯧꯖꯤꯛ ꯍꯤꯇꯔ ꯆꯠꯀꯦ ꯇꯧꯗꯣꯔꯤꯕ ꯑꯦ ꯑꯩꯒꯤ ꯊꯕꯛꯀꯤꯅꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯑꯩ ꯅꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ ꯃꯤꯅꯥꯏ ꯍꯪꯕꯅꯦ ꯑꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯈꯨꯝꯕ ꯅꯠꯇꯦ ꯃꯤꯅꯥꯏꯁꯤꯗ ꯈꯨꯝꯕꯅꯤ ꯈꯨꯝꯃꯣ ꯃꯦꯝ ꯁꯥꯏꯕꯀꯤ ꯀꯨꯆꯨ ꯁꯦꯡꯅꯕ ꯂꯩꯔꯛꯄꯅꯤ ꯍꯤꯇꯔꯗꯤ ꯕꯥꯕꯨ 우틴 많이 구주시는 나오는 거 보면서 재미봐 놓고 노는 얘는 다요. 으쌰. 우띠 맘먹고 수도 kuchu semne ba nok nong ni